Kurumjari. Norris Window TV na sandokchariba nungchilgi pawmiyeng tabiri bapumdamapu ahan bamakada taram nokchari. Ngasi Imphal da phongkiba maruoiba pauche singi manungda maruoiba pauche oiriba Huyalan Paugi editor gi ayaba laujaraga pauche sa phongkiba maruoiba pausing pathukchari. Ahan bada local news. Chingamasung tamdi loop tarana governor amadi chief minister da demand numit humnigi manungda naga taruk tekta kaidina rescue tawgadabani. Kariguma naga micham taruk sida fanglabadi masida thorokpa thoduk singi tekchak lengak na pugadabani loop tara. Thasigi tara hundogi ayukta kuki khulai paiba khutpuni chingnaba singna Scotland amasung Kojim anigi lonaba lambida ambush tawduna thadau church leader yauna micham ahum hatkiba amasung atopa maribuna sohankiba thodok thokibaga ikan kanadana Kangpokpi district ki Lailon Wifi kuki kholdagi numit amasung Mamit amasung makhut punsilaga fakiba miyoi singi manungdagi haujuk faba mafum khangjuba pastor yauna naga micham taruk numit humnigi manungda tekta kaidana rescue tawgadabani haina ching amasung tamgi loop tarana governor amasung chief minister da joint memorandum ama pisankri. Memorandum masi Kaubru Range Liangmai Women's Union gi convener Namding Thioleo Maramai Liangmai Naga Council Eastern Zone gi chairman Siliangbo Malangmai Makhan Kanglatombi Naga Forum gi president Juris Abonmai Manipur Naga Youth Organization gi president Daniel Levon Foothills Naga Coordination Committee Secretary B. Robin Imphal Naga Business Association gi president Julia Singlai Kokomigi Wangangloi Shantana Hakpam Indigenous People Forum Manipur gi president Jinauchu Makan Amuko gi Hana gi president PH Devan amasung Thawai Miro gi president P Sanahanbina khuyek pidana pishan khibani. Governor amasung chief minister ngasi pishan kiba joint memorandum aduna hai thasigi tara hundoida terrorist singna Lailon Wifi kuki kholdagi micham tara nipa namduna kidnap tawki thasigi tara mangadana sapal mainadagi atopa micham ani faki punna miyoi kungi manungda tara mari thadorakre adubu micham tarukti haujiksu kuki terrorist singna fazinduna thamli. Chatakiba ambush amasung mi fabagi thabagasi kuki terrorist singna pre-plan tawba amasung yellow furup singi mayukta chatharakpa pangdabagi thongni haidaduna fazinduna thamlakliba naga micham tarukpu numit humnigi manungda tekta kaidina lengakna rescue tawgadabani. Kariguma makoi sina fanglabadi thodok asidagi thorakpa thodok singi tekchak lengakna pugadabani hairi. Demand asikakta natana apunba demand mangagi manungda yauriba singi Yellow Furup Singi Mayukta Landabada Chenaba Maraleba Miyoi Singalunana Lailon Wifi Kuki Khulgi Chief na Thodok Sing Asigi Tekchak Pugadabani amasung Logi Matung Ina Makhoi Buchairak Pigadabani KNFP ga Khuyek Pinaba Shoe Agreement Kudakta Abrogate Togadabani amasung India Langakna Lailon Wifi Khalam Wifi amasung Akoi Bada Mafam Singda Combing Operation Chathagadabani Moral ground militant gi loinabi oribi deputy chief minister Nemcha Kibgen Loktokadabani amasung kuki terrorist singna hanjin landarakpa amasung miyot miniature tharapagi mayukta Manipur gi yellow furup singna punna mayuk nagani amasung lepkani haiki. Memorandum asipishan daga loinana ngasi micham tarapu tekta kaidina thadorakadabani haibagi demand tawraduna loop sing asina sinduna furukayagi miyoi singalunana Makhangi Anai International School gi ground da Khongjang Junction ki Khongjang asina lawba firek ki matungina masibu demand oina taksilladuna memorandum asipishan khibani. Khongjang asida social activists asanka sarna hai numit mapani shuruklaba fawada lengak na micham taruki langla langji puthokpa ngamdabana Manipur lengak asi kuki militant singda nakuinana sogatle takpani. Fazin kibamiyoi sing kananaba natraga kidnapper sing fananaba lengak na karigumba khongthang amata lawtabagi pangdabagi thawngni thawng asimak puwarida leihoragani haiki. Kuki khulai paiba singna matam amada hekta terrorist ki thabak chatharibasi makhatara tawhandanaba para tambi haudrabadi yellow furup sing ingna chikna nungsi chanana hingminaba ngamloi haiki. Khongjang sarub yakibi kokomigi ngapigani yakiba kokomigi wangangloi shantana hakpam nahai Central amasung State Force singna kurak hangdana leiba mafamdagi micham taruk fakibagi thawasi Central Government na singba khujil tharangni haiba takle anoba lengak lakpadagi irang loshilagani khalamba adugi ona tainabada lengak asina chatharakliba thawong yaningde haiki amukogi advisor PH Devana
memorandum pishabada sarukya kibal lupsing amadi pore leimarol apunba mara paibi Manipur gi miyot sing yauna saknairaba miyoi singsu sarukya ki Manipur yauna Rajya Sabha gi member kunga mari khananaba mikhal June 19 da pangthoklagani ticket PBU hydri candidate khanbagi process tawdri MP oina thabak kharadi tawjakhibani laishemba Parliament ki upper house oriba Rajya Sabha gi member kunga mari khananaba gi damak Manipur yauna state taragi mikhal mathang thagi 19 da pangthoklagani haina Election Commission of India na laukthukri Commission na lauthorapodagi Manipur gi oina amakapta ngaiba seat asigi member oirikliba ningthau leishemba sana jawbaga wari sanarubada mahak na hai aihakna MP oirapa chahi taruk farakle mathangi member amuk khananabagi matam pirakle aina MP oirikliba sidi leitadaba amagi marakta oijorakibani MP hek oirapaga COVID-19 gi chaitheng mayuk nakre masidagi khara fagalakpada lan amuk thorakre amasung Manipur da president rule laikre hairi MP ama oina tawningba kharadi tawkre aihak karimata tawkhidaba nate adumoinama MP amagi fangfam thokpa sing mapum fana fangkibadi latte masigi manungda sel kakthaba yauki aigi su ahauba leibanina aroiba masu leigadabani mathang thagi 19 da Manipur gi Rajya Sabha gi member khananabagi mikhal pangthoklakadori aihakna tawjarki ba thabak singi performance yenglaga di khangdre engonda ticket PBU haiki balaitri aduga candidate khambagi process u chathaba laite miyoi amata ticket PBU harpasu laitri amasung hotnadri hairi MP na makha tana hai aigi oina angamba Manipur gi issue mayam pukhachaduna lakibani mitaibu ST list chalhanmabagi wafam parliament pukhatki sana mahila ninga masak khangbinaba wafam su yawi hotnaba yaba sing hotna kidabadi nate adubu aigi laibaki nongdamna yama nungaina laitana hotnaba haibadidi fangkide hairi Karigumba ingonda amuka matam pirabadi aina tawningba leiriba sing asi ruling gi MP oina tawba ngangani khali aigi matangda ruling gi MP ama oina party da nungari daba kaya ama sungang nakrabani NRC oina su illegal immigrants singi oirabasu aduga border fencing gi matangda parliament pukhatpa yaba sing pukhatkri ai hakna hona jarkiba sing asi chokotharangi ama sung tungi lambi gi damaktani adugu laina kari tambira kadawribano haiduna hangmaduna makhatana ehapu MP ohanbiu haina kanamata da haiba laite amasung hainingde aigi performance yenglaga makhatana member ohankhige hairabadi hena tawba ngamgani khanbani Manipur bu tangdu leita handribasi narco terrorist singna thohanbani haibasi loina khangle mapandagi changlakpa drug cartel mayamna sel thadaraga tawrapasi loina khangnari mayamasi loina takhaithraga lore hek takhai khibada peace lakani wafam asidi ruling amasung opposition gi wanate asembani hairi imung amada number 4 chaba angang ama leiba matamda imung adu yamna wai amasung problem yamna thui mamaidadi masida sirabadi fagani hainaribani miyoidu sikraba matungdadi peace laklibani maramasina kanara thonganbano haiba adu natana irangasi narco terrorist singna thonganbani makoi tantoklaba matungda peace lakani Manipuri kandaba yaroi ekhoina khanglibasi saruk tara khaktani center na saruk chama khanglamgani mayai kaba chinjak chaba haibasi rehabilitation center da laying bada faraga fare fatragadi mahak laikhidraba matungda imung aduda ingtapa oiri ehakti MP oiba oidabagi wafam natana miyangi thabak thoram sing pangthokpadi tokpa yadabanina makha tana tawkhigani haina su pauche sa phongdoraki pamba yabadi ECI na thokiba chayorgi matungina mathang thagi 19 da pangthoklagadaba state taragi sit kunga marigi mikhal asigi notification mathang tha amada thokani Mirep check pisangagi aroiba numina June 9 oiraga mathangi numita scrutiny pangthokani Mirep check lokthokpagi aroiba numina June 13 da oiraga June 19 sagol se numiki ayuk pung 8 dagi nungthil pung 3 fawada vote thadaraga numit adugi nungthil pung 5 da vote masing thigani state taragi mikhal asi mathang thagi kun fawagi manungda mapung fana loishingani hairi Mikhal pangthokadaba state singdi Andhra Pradesh, Gujarat, Jharkhand, Madhya Pradesh, Manipur, Meghalaya, Rajasthan,
Arunachal Pradesh, Karnataka, Amasung Mizoramni. Manipur gi oina MP Sana Jawba leisemagi matam mathang thagi kunga mathoida loigedoribani. Ningsing bayabadi MP Leishimba Sana Jawba Rajya Sabha gi mikhalda Congress Mirep Tongbram Mangi Babuga lamba tongnakhibani. Election adu da aramba thong sing chathaki haidina maiti horaba TM Mangi Babuna High Court of Manipur da election petition ama file tawrakhibani. Mahak October taraga mathoi lisingani kunga humdoida masagi chahi humdra manga surapada laikidabani. Mahak na hinglingaida Thanga Assembly Constituency gi Karaktuna Manipur lenga ki cooperation amasung art and culture gi minister fabu oiringki. Lengang tapuri bani haidina ban blockade amadi shutdown tawhaningde Khemchan. Lengang tapuri bani haidina ban blockade amadi shutdown tawraga miyam maruina normagi suraga chajabasingda awaba kaya mayok nahanbana asigumba khongjang sing tawhaningde haina Chief Minister Y Khemchan na phongdokri. Lamsang esigi manung chanba akham salam amadi maklangda nauna sabat thong om sangabaduna mahakna hai lengang tapin dapat sauningba leirakpada wakatpa tabani adubu ban blockade na chingba tawbagi mahuta wari sanaduna amadi tanaduna yashinaba puraknaba honagadabani haiki akham mayalekai amadi maklang kaithel da pangthokpa sangabagi thoramba mahakna makhatana hai chahi khara asida manipurda orakliba tangdu leitadaba amadi nungsinaba watagi Ching amadi tamgi marakta changnaba yaduna leiriba tanfam asida aihapu Chief Minister ohelakpasi maruoina chingtam anigi marakta leiriba thajaba watpa sing kokhanduna hanagumna ingtappa lamdam ama ohenabagi thodang sinarakpa mali aihakki markaidagi su angamba thakta iramdam asida ingtappa hanjulhanaba amasung furut masel amaga khundaba mafamda ayetpa yauduna changtok chasin yahanaba leingakna honari haiki amaromda ACG MLA S Razena Hai Lambda Masida BJP na lengak pairapodagi tongan da AC Singda Chakot Thorangi thabak paikhalakli kumjali singani kungohumdegi medagi hawrakiba kanglup anigi irang asina MLA Singsu magi AC da paikhatadaba Chakot Thorang Sing paikhatpa yadana leirakpa MLA Sing khwadigi laibak thiba oirabani adubu miyang yaifana batawdaba yadabanina Chakot Thorang Sing tapna paikhatli Ehaki AC asi atopa yengarubada Chakot Thorangda sothari maramasina AC asi gidamakta paikhat payaba thabak sing paikhat khigani ngasi sangari ba thong o masi matam sangna miyamna sabina ba takshilakhrabani thong sing asi gi manungda akhamgi thong asina lawmi ichininaw sing gi oinadi yamna maru oigani makhadana AC asida community hall water supply scheme sengatnaba thorang to walloire amasung lambi sing mapum fana koilas thahalagani haina su phongdokhi Memorandum memorandum dugi paswai langkai dagina Olympic Park hai balambisi wajara jena girgi taktana se already process da leire athuba matamda masi tender gumba tawraga sagi thura hunaba adi mathan hadak lakadriba wajara jengi vote silang ni da soidan lore ne sim kaithin sabagi si Mamang dai yung lakpada swai dai isani se meyam leng bado aduna su ngai koi na khambiraga hai bane to odara jena hai bada sigi DPR yakana sari hai ado ai hek yorpada ai sanction down jarage kuba mutaga ala second mugi ta matam ji ke bagi nuai yada busulai adubu masi primary health center si sem gadi odara jena nuti lang gang godom si uraga jena Azizu semi na ba diba mereka hadir no Japan ni kum ki factory amada kogi magi kusuman ngate na strike tawe adu bo singmi singuna kum se nama sarga leiba tabak di lete hayang yana na kanda
nama tu sarakan dah. Adum jura tu putui ber. That means pada amne kau na nuai kerja suai kau thabak sintan le pahuna de manam di. Sakut pada mama perpai besi kau di economy tu depend tahui, semelo tu depend tahui. Amadi school kami buat college kami buat ngang sih. Hendak ki ban manung tu dah. Adu ki pati thang tu school college kau ngam dah beri. Beri kalian suti su, beri class. Luar tahu dah beri kalian suti su. Tension na bagi wari tawi. Hai masina mang ko mayam do mang kana ba lebak to to kya tho ga su tana ga apa bal na biom de ko pune zamina se hai hai jara ka da ozara je na demand to gi bagi loi phangani hai jara ba den jari Kuki NP ki shutdown na lamkhang da palliba gari gi miyoi sing khamtheng na wari Thasi ki tara humleda Cortland amasung Kojim da thokiba ambush ki thodok matungdagi Kuki NP Manipur na National Highway singda chatharkiba total shutdown ki khongjang thengkhang naina sangdok halak laba matungda ngarang ayung nangyadagi makhata na pung nifugani pangi oina amuk sangdok halakkibana maram oiraduna Imphal yaushilakpa ngamdana Senapati District ki T Kholen dagina Mau Fawbagi marakta pandina lairapa gari punna chatrukka humphumari rom sukhri Gari sing asigi manungda bus taragani pan winger taruk LPG bullet truck ani DI tata mari oil tanker kunmithoi amasung atai pochai puba truck chatruka taranithoi yauri Minute tarani chapna lamkhang da pandina lairapa gari sing gi driver kharana pauchi asida phongdorapada makhoina pochai lathok lawsin tawba Sijinabada pirakpa Sanfam Singh amadi lambida chana thaknaba purakpa cheng hawai amasung thau thunna chingbal loithokre Sadbang ni khongjang asi khangaudana changsilakpana mangjongna thorang tawbasu nanghaudre maram asina khongjang changsilaba singa lenga kawari sanaduna athuba matamda warishin pubira u hairi matam sanga ching lambida pandina leirakpana thakna chanaba ising fangdre khunham from leitre iru maitha janaba ising fangde amasung lamhangda tumit kang marakta ahing yareklakpana kham thingna awaba mayugnare Cherabasida Imphal du Mau Mother Business ki miyoi singna pandina leirakliba gari chama rongi miyoi singda chana thaknaba potlam sing mateng pangkri hairi National News abuk pathok chari Cockroach Janata Party ki social media account National Security Threat oire haiduna IT Ministry na thingjun hanba oiramli Viral oikiba amasung nahalakayana sogolakraba political gimmick Cockroach Janata Party CJP ki social media account thingjun kibadu India lenga ki makhada leiba Intelligence Bureau na party asi India ki National Security da threat oire haina Electronics amasung Information Technology Ministry da Jackson wa thamlakpadagi Ministry asigi yathang matung ina social media platform X na block tawba oiramle hairi CJP ki social media account thagalakpa content sing asi inflammatory oi amasung India gi sovereignty amadi integrity da sokalakpa yai haina chingnabadagi IV na Ministry da Jackson wa thamlakibani hairi Chairak asida CJP hodoki ba Avijit Dipke gi mapa mamana party asi khangchau chokhalakpa amasung masiga mari lenaba wathok hena pakthok chokthorapana machanupada fataningda tholagadra haibagi nungmangba poktuna politics gi khonghang thangdu u haina Avijit Dipke da phongdorakre nakalamanonda CJP asi Pakistan Janata Party kawgadabani party asi gi thabak thorong kayada Pakistan gi ISI khut yawi party asibu sogali ba miyoi chada yankhai romdi Pakistan gi miyoi singni haibasi mayek shenglabani Pakistan khakta natana party asibu sogatuna charang naba thoga naba hotnabada US Bangladesh na chingba laibak singni miyoi singsu yawi haina BJP Yuva Morcha General Secretary Tajinder Wagana phongdokre BJP gi luchingba asigi wafam asibu CJP sogatpa nahakayana yaningdaba phongdokhibaga loinana laibak asigi maruoiba issue ma pukatuna nainarakpa natraga wathok ama thorakpa matamda Pakistan da tainaba haiba para asi nataba BJP di atopa para fade haina phongdoknarakhi
illegal infiltration yengsinabagidamag chahi amagi manungda smart border project puthoklagani leibag asida lona yadaba mawngda changsilagliba infiltration gi mathakta action lokhatpa ngamnaba amasung India gi ngangkhai paringda security hena mapangal kangkhan hanabagidamag central langangna chahi amagi manungda smart border project puthokina chana halagani haina Union Home Minister Amit Shah na phongdokri Amit Shah na hai leibag asida lona yadaba mawngda changsilakpa singbu central langangna amata lona tharoi zero tolerance policy makhada makhoibu masak khangdoktuna tanthokigani amasung India gi demographic balance ta hariba miyoi sing asina sokhaloi haiki mahakna makha taraduna technology sizinaduna ngamkhai paringda surveillance amasung enforcement thabak thoram sing hena kansin handuna ngamkhai paringda security awat palaibuna miyoi kaya changsilaklibasi thingnabagi damak ahoba ngamkhai paringgi saruk sing isin fawba ledhandanaba mention gani Smart Border Project ki makhada Home Ministry na kilometer lising taruk rom sangba India gi atopalaiba kataida ngamkhai paringda mara chatpa security grid sebatani Home Ministry na West Bengal Assam amasung Tripura lengaka kusamaduna ngamkhai paring mensinbagi thabak thoram sing paikhatkani Central lengang na athoba matanda haiba state ahum asigi Chief Minister Singha mifam pangtokuna paikhatkatoriba thabak thoram sing asigi matangda khanaba hauragani infiltration control taunaba honaba khakna yaroi issue asigi hawrafam adu marufam mamuthatpa mathautai haiki International News amuk pathokchari Haksang lokhoke yade haidina miyamna Ebola Treatment Center ama mai thakre Ebola laichot ki epicenter oriba Congo gi nongpok thangba sarukta laichot asina miyamda mi paiba pokhalingai ngasi Ebola na siraba miyoi amagi hakchang bu lokhoke yade haibagi dama khoishang narba miyamna Ebola gi Treatment Center ama mai thakre Congo da laiba tongan ba furup singi chatnabigi wangmada health workers singna thabak tawi haidina miyam aduna irang hawrakhibani health workers singna lokhotliba cheksin thawrang asi laichot sandorakpa thingmabani hairabasu mafam asida laiba miyamna yaningdaba fongdokina asiba hakchang piu haidina demand tawkhibani hairi Ebola na siraba miyoi singi hakchang digi laichot asi laina sandokpa ngamba maram oiraga karigumba hakchang lawkhiduna poloiba natraga fumnaba hotnabada miyam tinba tarabadi laichot asi pak sana sandorakadoribani adubu laichot asina sihankraba miyoi kayagi inung manung amasung marup mapang singnadi chatnabigi wamada makhoigi marup mapang singi hakchang poloidana natraga fumduna thamlibasi akan mawongda yanindaba fongdokuna khongjang fawba changsili hairi Nakalamaranda tongan da lengak singna Airport Health Authority da Africa dagi lakpa miyoi sing cheksin na monitor tawnaba amasung immigration tawdringai da Health Authority da report tawraknaba cheksin wasing thamna khi hairi Arabada US na Taiwan da kula yonda lepkibasi Iran land dagira natraga China ki badagira hangnarakli US na Taiwan da US dollar billion taramari rongi kusukulai sing yonabagi thorang matam kharagi oina lepkibasi US ki acting navy secretary Hung Kao na Iran gi lan laibana maram oiraga masida sizinaba kusukulai sing thamdaba yadabana matam kharagi oina Taiwan da kulai piba lepani haina fongdokrabasu miyamadi tongan ba wahang ama hangnarakli US na Taiwan da kulai yonba lepkibasi handa US President Donald Trump na China gi President Xi Jinping ga unaduna wari sadaraba matungda lawakhiba khongthang oibana China gi maikaidagi Taiwan gi matangda US cha akanba pressure piraklamba yai haina thajanari Pambayabadi President Xi Jinping na Taiwan gi matangda China na karigumba amata compromise tawroi haina Donald Trump ta akanba wafam thamlakrabani
Northeast Window TV na sandokjariba nungthigi paw matang asida losinjari miyeng tabiriba pumnamapu amuka sohana khurumjari. Admission Open National Institute of Electronics and Information Technology Nalit Imphal-gi tongan ba course singi admission haujari chahi amagi PGDCA chahi anigi MCA MTech AI and ML MSc IT MSc Bioinformatics yauna 2026-2027 session gidamak chahi marigi BCA BSc Computer Science BTech AI and ML amasung chahi ahungi Diploma Engineering da ming chananaba registration toba yaragani PGDCA, MCA, MTech, AI and ML, MSc IT, MSc Bioinformatics ki oina registration tobagi aroiba numit lakliba June gi tarik 12 ni entrance test na June gi tarik 13 ta phangthokani BCA, BSc Computer Science, BTech, AI and ML gi registration tobagi aroiba numit na Megi tang kunni entrance test na Megi tarik 13 da phangthokani nupa macha amasung nupi masagi hostel gi khudong chabasu pijari SC amasung ST mahiroi singi tuition fee free ojagani pijariba QR code asida scan tawraga online registration tawbasu yagani akupa maro gidamak mobile number 8132062261 natragana 7005106072 da call tawbiraktuna khangbiba yagani Sparkle Educational Service ki Career Counselor ki Female amasung Male ki ahangba post ani kauri Educational Qualification MBA loiba oigadabani Fresher amasung experience lairaba miyoi singna apply tobiba yagani Hena akupa marol kidamak 7005063196 natragana 9366230077 da contact tobiro natragana aikoigi office Sparkle Educational Service 2nd floor Northeast Window TV building Hata New Tikon Road Imphal East Manipur da lingsin birau